Thasi ki lagliba tangta nipanda Great June Uprising Unity Day 2025 ki thauram ke krupata pangthokhre collection of 14 organization kanglipakna sit sengbagi thauram pangthokhre thauram aduga mailena collection of 14 organization kanglipak ki chairman Dilip Sapamsana phungdorakpada lagliba June 18 da pangthokadariba Great June Uprising Unity Day 2025 asi chauna pangthokpa yanabagi damak ngasi amot akai sengbagi thabak asi pangthokpani mahangna makha tarduna Englishing aniga amagi Bangkok ka Nakiba ceasefire agreement amada without territorial limit haiba wahai asina iramdam asida su yamna chauna akaiba piragani haiduna miyamna haungaruba nadana iramdam kaiba yaroi haibagi ihauda thokiba thaudok amani amadi numit asida iramdam asida leiriba mipum khudimangna thorom asibu saruk yabina basu appeal tarokle Great June Uprising Unity Day 2025 se asi yamna chauna mapung phana pangthokpa yana bi damta amora kai sing sengkok chabni haiba 18 June chi tasengna khoina kamai kana thokibno haibi jin thongkrebona thangna bigi 2001 gi 18 June da thokiba kano do agogi ceasefire without territorial limit haiba dumba ceasefire adugi manungda Bangkok ta thongna agreement adugi manungda without territorial limit haiba limit lektaba ceasefire mo hoiragadi ekhoi Manipur da so yam chauna kaiba lerani haibagi wakhan do khanbadagi ekhoina haiba Manipur territorial integrity se kaibi aroi haidna hongnaru naidna mi pum khudimang na hawalapodagi mari de lakpa miyamna pujalakna adumba chaurba adumba achauba Great June Uprising de thokibani haiba dugi thodo aduda Manipur State Assembly ki building mai chakibani aduga political party singi building office puna mai thadokibani aduga MLA singi quarter kari kara punamak mai thadokana akogi anoba Manipur ma namu dongta changki khongjangni haiba khongjang aduda thawaina potha tikibani ta nipagi leihidabagi kano do leihidabagi mongphamadu phumchira oiraganda sei chupa leptana haiba sei haikaleka tawna